ꯆꯔꯨ ꯃꯩ ꯊꯥꯗꯣꯛꯀꯨꯝꯁꯦꯅ ꯍꯥꯏꯖꯔꯤꯁꯦ, ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏ ꯃꯜꯆꯤꯡ ꯇꯧꯕꯒꯤꯅꯦꯕ꯫ ꯁꯨꯃꯥꯏꯅ ꯏꯁꯄ꯭ꯔꯤꯡꯀ꯭ꯂꯔꯅ ꯉꯁꯥꯏꯒꯤ ꯍꯋꯥꯏꯗ꯭ꯔꯥꯛ ꯍꯨꯟꯕ ꯑꯣꯏꯔꯣ, ꯀꯣꯕꯤ ꯊꯥꯕ ꯑꯣꯏꯒꯦꯔꯣ, ꯃꯍꯩ ꯃꯔꯣꯡ ꯀ꯭ꯔꯣꯞꯁꯤ ꯅꯤꯡꯊꯝ ꯀ꯭ꯔꯣꯞ ꯊꯥꯕ ꯃꯇꯝꯁꯤꯗ ꯁꯤ ꯏꯁꯄ꯭ꯔꯤꯡꯀ꯭ꯂꯔꯅ ꯊꯥꯡ ꯊꯥꯡꯗꯅ ꯂꯣꯏꯅ ꯔꯥꯎꯟ ꯀꯥꯞꯄꯅꯤ꯫ ꯑꯗꯣ ꯁꯤꯒꯤ ꯗꯩꯗ ꯃꯜꯆꯤꯡ ꯇꯧꯕ ꯅꯠꯇꯣ, ꯁꯤ ꯃꯜꯆꯤꯡꯁꯤ ꯆꯔꯨꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯃꯩ ꯊꯥꯗꯣꯛꯇ꯭ꯔꯒꯗꯤ ꯂꯩꯔꯒꯗꯤ ꯃꯜꯆꯤꯡ ꯇꯧꯕꯅ ꯁꯤꯅ ꯀꯨꯞꯁꯜꯂꯒ ꯂꯩꯍꯧꯔꯒꯗꯤ ꯅꯣꯡꯃ ꯅꯤꯅꯤꯗ ꯀꯪꯈꯤꯗꯕ ꯏꯁꯤꯡ ꯃꯅꯤꯟꯗꯣ ꯃꯇꯝ ꯁꯥꯡꯅ ꯂꯩꯗꯣꯏꯅꯦꯕ꯫ ꯑꯗꯨꯅꯅꯦꯕ ꯑꯩꯈꯣꯏꯅ ꯆꯔꯨ ꯃꯩ ꯊꯥꯗꯣꯛꯀꯨꯝꯁꯤꯅ ꯍꯥꯏꯁꯦ꯫ ꯁꯤ ꯂꯣꯏ ꯁꯪꯉꯦ ꯌꯦꯡꯕꯤꯌꯨ, ꯍꯧꯖꯤꯛ ꯍꯋꯥꯏꯗ꯭ꯔꯥꯛꯀꯤ ꯍꯋꯥꯏꯗ꯭ꯔꯥꯛ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯁꯤ ꯍꯋꯥꯏꯗ꯭ꯔꯥꯛ ꯃꯔꯨ ꯑꯃ ꯀꯦꯟꯈꯤꯕꯗꯨꯅ ꯄꯥꯝꯕꯤ ꯑꯃꯗ ꯍꯋꯥꯏꯗ꯭ꯔꯥꯛ ꯄꯥꯝꯕꯤ ꯑꯗꯨꯝ 5-10ꯗꯤ ꯑꯗꯨꯝ ꯄꯥꯜꯂꯛꯀꯅꯤ꯫ ꯑꯗꯨꯅ ꯍꯋꯥꯏ ꯕꯣꯔꯥ ꯑꯃ ꯊꯥꯈꯤꯕꯗꯨꯅ ꯕꯣꯔꯥ 10ꯒꯤ ꯃꯊꯛꯇ ꯊꯣꯛꯂꯛꯀꯗꯣꯏꯅꯦꯕ꯫ ꯑꯗꯨꯗꯤ ꯆꯍꯤ ꯑꯃꯒꯤ ꯂꯤꯔꯒ ꯊꯝꯕ ꯌꯥꯗꯣꯏꯅꯦꯕ꯫ ꯃꯥꯏꯔꯦꯟꯒꯤ ꯀꯔꯤꯒꯤ ꯑꯗꯒꯤ ꯊꯕꯤꯒꯤ, ꯕ꯭ꯔꯣꯀꯣꯂꯤꯒꯤ, ꯇꯤꯜꯍꯧ ꯆꯅꯝ, ꯑꯂꯨ, ꯍꯋꯥꯏꯗ꯭ꯔꯥꯛ, ꯑꯗꯒꯤ ꯐꯗꯤꯒꯣꯝ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯤꯡꯊꯝ ꯀ꯭ꯔꯣꯞ, ꯆꯨꯖꯥꯛ, ꯊꯥꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯇꯨ ꯂꯣꯏꯅꯃꯛ ꯊꯥꯕ ꯌꯥꯔꯕꯅꯦꯕ ꯃꯅꯤꯄꯨꯔꯁꯤꯗ, ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯁꯤꯗ꯫ ꯑꯗ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯅꯕ ꯁꯤ ꯃꯜꯆꯤꯡ ꯇꯧꯕꯁꯦ ꯃꯊꯪ ꯁꯤ ꯊꯥ 5-6ꯇꯗꯤ ꯀ꯭ꯔꯦꯡ 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 ꯀꯦꯝꯃꯅꯦꯕ꯫ ꯑꯗꯨꯅ ꯀꯦꯝꯃꯒ ꯁꯤ ꯑꯗꯨꯝ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯖꯔꯗꯕꯅꯦꯕ꯫ ꯁꯦ ꯑꯣꯔꯒꯥꯅꯤꯛꯀꯤ ꯀꯝꯄꯣꯁ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯌꯥꯎꯖꯔꯛꯑꯗꯕꯅꯤ꯫ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯁꯤ ꯄꯠꯈ꯭ꯔꯅꯤ꯫ ꯁꯤ ꯑꯗꯨꯅ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯅꯦꯕ꯫ ꯑꯗꯨꯅꯅꯦ ꯆꯔꯨ ꯃꯩ ꯊꯥꯕ ꯊꯤꯡꯉꯁꯤ ꯍꯥꯏꯗꯅ ꯄꯨꯟꯅ ꯊꯕꯛꯁꯦ ꯆꯪꯁꯤꯟꯃꯤꯟꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯑꯣꯏꯕ ꯀꯩꯗꯧꯅꯨꯡꯗ꯫ ꯑꯗꯨꯅ ꯁꯟ ꯊꯥꯗꯣꯛꯑꯁꯨ ꯁꯨꯝ ꯊꯥꯗꯣꯛ ꯂꯩꯔꯦ, ꯁꯟ ꯊꯥꯗꯣꯛꯀꯨꯝꯁꯦ ꯍꯥꯏꯔꯒ꯫ ꯑꯗꯨꯅ ꯁꯟ ꯊꯥꯗꯣꯛꯏꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯃꯊꯧꯁꯤꯡꯅ ꯗꯥꯏꯇ ꯂꯧꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯟ ꯂꯣꯏꯔꯤꯕꯁꯤꯡꯅꯁꯨ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯣꯁ ꯁꯦꯝꯕꯒꯤ ꯇ꯭ꯔꯦꯅꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣই ꯂꯧꯃꯤꯟꯅꯔꯁꯤ, ꯗꯥꯏꯇꯗꯨ ꯂꯧꯃꯤꯟꯅꯔꯁꯤ꯫ ꯂꯣꯏ ꯂꯩꯔꯦ ꯀꯝꯄꯣꯁ ꯁꯦꯝꯕꯗꯣ, ꯀꯝꯄꯣꯁꯇꯨ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯌꯨꯔꯤꯌꯥ, ꯄꯣꯇꯥꯁ, ꯁꯨꯄꯔ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯑꯣꯔꯒꯥꯅꯤꯛꯀꯤ ꯍꯨ ꯆꯦꯟꯗꯕ ꯄꯣꯠꯇꯨ, ꯄꯣꯠꯇꯨ, ꯀꯝꯄꯣꯁꯇꯨ, ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯨ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯄ ꯌꯥꯔꯕꯅꯤꯅ ꯑꯗꯨꯒꯤ ꯇ꯭ꯔꯦꯅꯤꯡꯗꯨ ꯂꯩꯀꯥꯏ ꯑꯃꯗ ꯄꯨꯟꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯁꯦ ꯍꯥꯏꯖꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ꯫ ꯑꯗꯨꯒꯤ ꯀꯝꯄꯣꯁꯇꯨꯅ ꯑꯣꯏꯅ ꯆꯥꯏꯔꯒꯗꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯍꯨ ꯆꯦꯟꯕ ꯂꯩꯔꯤꯁꯤꯡꯗꯣ ꯂꯩꯔꯔꯣꯏ꯫ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯨ ꯆꯦꯟꯕꯗꯨ ꯑꯣꯔꯒꯥꯅꯤꯛꯀꯤ ꯁꯨꯝ ꯀꯝꯄꯣꯁꯁꯦ ꯆꯍꯤ 5-10ꯁꯤꯗ, ꯆꯍꯤ 2-3ꯁꯤꯗꯒꯤ ꯍꯧꯅ ꯁꯨꯝ ꯍꯣꯠꯅꯕ ꯍꯧꯔꯒ 5-10ꯁꯤꯗꯗꯤ ꯑꯣꯔꯒꯥꯅꯤꯛ ꯉꯥꯛꯇ ꯑꯣꯏꯕ ꯌꯥꯔꯅꯦꯕ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯝꯄꯣꯁꯁꯦ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯂꯥꯎꯔꯅꯦꯕ꯫ ꯑꯂꯨ ꯇꯥꯟꯕꯗꯁꯨ ꯁꯦ ꯑꯗꯨꯝ ꯈꯨꯠꯅ ꯑꯗꯨꯝ ꯇꯥꯜꯂꯤꯗꯅꯦꯕ, ꯌꯣꯄꯥꯛ ꯌꯥꯎꯗꯕꯤꯗ꯫ ꯑꯗꯨꯝꯅ ꯑꯩꯈꯣꯏꯁꯨ ꯌꯥꯔꯛꯀꯗꯣꯏꯅꯦꯕ꯫ ꯁꯣꯏꯜ ꯁꯦꯝꯕꯁꯤꯗꯤ ꯑꯔꯥꯏꯕꯅꯦꯕ, ꯏꯔꯤꯒꯦꯁꯟꯁꯤꯅꯤ ꯃꯔꯨ ꯑꯣꯏꯅ꯫ ꯑꯗꯨꯅ MLA ꯃꯟꯇ꯭ꯔꯤ, ꯖꯤꯂꯥ ꯄꯔꯤꯁꯗ ꯄ꯭ꯔꯙꯥꯟ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯜ ꯂꯥꯛꯏꯕ ꯕꯖꯦꯠ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯏꯔꯤꯒꯦꯁꯟꯗ ꯑꯌꯥꯝꯕ ꯐꯣꯀꯁ ꯇꯧꯔꯒ, ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯧꯃꯤꯅ ꯄꯨꯊꯣꯛꯄ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯆꯥꯔꯤꯕꯅꯤꯅ ꯑꯗꯣꯝꯗ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯑꯣꯔꯒꯥꯅꯤꯛ ꯁ꯭ꯇꯦꯠꯅꯦ ꯂꯥꯎꯊꯣꯛꯄ ꯌꯥꯅꯕ ꯁꯤꯁꯇꯦꯝꯗꯨꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯣꯠꯅꯃꯤꯟꯅꯗ꯭ꯔꯗꯤ ꯃꯤ 5-10 ꯈꯛꯅ, ꯃꯤ ꯈꯔ ꯈꯛꯇꯅ ꯍꯣꯠꯅꯕꯗꯤ ꯈꯨꯖꯣꯛ ꯈꯔꯈꯛ ꯍꯣꯠꯅꯕꯗꯤ ꯌꯥꯔꯣꯏꯗꯅ꯫ ꯃꯅꯤꯄꯨꯔꯗ ꯆꯤꯟꯖꯥꯛ ꯆꯥꯔꯒ ꯍꯤꯡꯉꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯁꯄꯣꯔꯠ, ꯏꯟꯀꯔꯦꯖ, ꯑꯗꯒꯤ ꯅꯣꯂꯦꯖ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯇꯨ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕ꯫ ꯑꯗꯨꯅ ꯁꯤꯗꯩꯗ ꯎꯠꯀꯒ ꯁꯤꯗꯩꯗ ꯃꯩ ꯊꯥꯔꯤꯁꯦ ꯊꯥꯔꯒꯨꯝꯁꯤ ꯁꯤꯅꯤꯗ꯫ ꯎꯠꯁꯤꯗꯤ ꯀꯩꯁꯨ ꯀꯥꯟꯅꯕ ꯅꯠꯇꯦꯅ ꯑꯗꯨꯝ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯍꯥꯏꯕꯤꯔꯤꯗꯨꯅꯤ꯫ ꯄꯣꯇꯥꯁꯀꯤ ꯁꯔꯨꯛ ꯈꯛ ꯐꯪꯉꯦ, ꯁꯤꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤ ꯂꯩꯍꯥꯎꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ, ꯄꯠꯊ ꯄꯨꯟꯊꯔꯒꯗꯤ ꯃꯈꯜ ꯈꯨꯗꯤꯡꯒꯤ ꯀꯝꯄꯣꯁ ꯐꯪꯉꯦꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯤꯗꯨꯅꯦꯕ꯫ ꯆꯔꯨ ꯃꯩ ꯊꯥꯗꯣꯛꯄꯩ ꯃꯍꯨꯠꯇ ꯀꯥꯆꯤꯟ ꯑꯃꯗ ꯄꯥꯜꯍꯟꯁꯦꯕ ꯃꯊꯪꯒꯤ ꯍꯥꯔ ꯂꯩꯒꯗꯕ ꯄꯩꯁꯥꯗꯣ꯫ ꯑꯗꯨꯝ ꯖꯒꯥ ꯑꯃꯈꯛꯇꯪ, ꯃꯆꯦꯠ ꯑꯃꯈꯛꯇꯪ ꯃꯥꯡꯖꯔꯁꯨ ꯐꯧ ꯀꯦꯖꯤ 5-10ꯒꯤ ꯋꯥꯅꯦꯕ, ꯀꯩꯁꯨ ꯅꯠꯇꯦꯕ꯫ ꯍꯣꯏ, ꯀꯣꯕꯤꯒꯁꯨ ꯂꯣꯏ ꯊꯥꯗꯣꯛꯄ ꯃꯥꯜꯂꯦ, ꯃꯩꯇꯩꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ꯫ ꯁꯤꯗ ꯈꯥꯖꯤꯜꯂꯤꯕ ꯁꯨꯃꯥꯏꯅ, ꯁꯤꯗꯩꯗ ꯃꯅꯨꯡꯗ ꯆꯔꯨ ꯄꯩ ꯊꯝꯃꯒ ꯁꯟꯁꯦ ꯃꯅꯨꯡꯁꯤꯗ ꯊꯥꯗꯍꯟꯕ, ꯑꯗꯨꯒ ꯃꯤ ꯀꯃꯤꯇꯤꯅ ꯁꯦꯟꯅꯕ꯫ ꯁꯤꯗ ꯒꯦꯍꯨꯁꯨ ꯐꯖꯅ ꯍꯧꯔꯦ꯫ ꯒꯦꯍꯨꯗꯤ ꯌꯥꯝ ꯐꯖꯅ ꯍꯧꯔꯦ ꯃꯥꯏ ꯄꯥꯛꯅ꯫ ꯒꯦꯍꯨꯗꯤ ꯃꯅꯤꯄꯨꯔꯒ ꯌꯥꯝ ꯊꯤ ꯆꯥꯟꯅꯕꯅꯦꯕ꯫ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯊꯥ ꯂꯥꯛꯑꯕꯅꯦꯕ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ꯫ ꯐꯖꯅ ꯍꯧꯔꯦ ꯒꯦꯍꯨ ꯉꯥꯛꯇꯅꯤ꯫ ꯄꯨꯡꯁꯪ ꯁꯪꯈ꯭ꯔꯦ, ꯒꯦꯍꯨ ꯉꯥꯛꯇꯅꯤ ꯄꯨꯡꯁꯪ ꯁꯪꯉꯤꯁꯨ꯫ ꯌꯥꯝ ꯌꯦꯡꯕꯤꯌꯨ, ꯒꯦꯍꯨ ꯉꯥꯛꯇꯅꯤ꯫ ꯏꯪꯊꯝꯊꯥꯁꯦ ꯒꯦꯍꯨ ꯊꯥꯕ ꯌꯥꯏ꯫ ꯒꯦꯍꯨ ꯊꯥꯕꯁꯤꯅ ꯄ꯭ꯂꯥꯎ ꯍꯧꯔꯒ ꯆꯥꯕ ꯌꯥꯏ, ꯑꯗꯒꯤ ꯈꯦꯔ ꯍꯧꯕ ꯌꯥꯏ ꯒꯦꯍꯨꯒꯤ, ꯑꯗꯩ ꯉꯧꯕꯁꯨ ꯌꯥꯏ꯫ ꯋꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯁ ꯃꯤꯜꯗ ꯇꯛꯊꯣꯛꯑꯒ ꯑꯗꯨꯝ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯉꯒ ꯑꯗꯨꯝ ꯆꯥꯕꯁꯨ ꯌꯥꯏ, ꯀꯩꯁꯨ ꯅꯠꯇꯦ꯫ ꯁꯤꯅ ꯍꯦꯟꯅ ꯐꯥꯏꯕꯔꯒꯤ ꯆꯥꯡ ꯌꯥꯎꯔꯤꯅꯤ, ꯐꯦꯠꯀꯤ ꯆꯥꯡ ꯍꯟꯊꯔꯤꯅꯤ, ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯀꯤ ꯆꯥꯡ ꯍꯟꯊꯔꯒ
कानबने हेलेने अदुमाइना सुमाइना गेहूं लोइन थाबा यारे ngose irrigation je fazana MLA gi jila pasaki की प्रधान की लेजिबो फंडिंग मैमदना irrigation da yamba fazana kano tawraga थादरगा सही अनि अहुम मरी मंगा की प्लान दना सही अनि अहुम की फजना सिदाइदा थादगिबदा वन टाइम थादगिबदा दम लाइफ टाइम ओइ बि यारदम नेबो येगिं बिसे गेहू गादने से दो लौ हो न होरिजे सुमाइना गेहू लोइ थाबे याइबो गेहू द कंगम चाना बनिना दादा दादा सी गेहू माइ पक एको फदिगोम थाबे याइ फदिगोम मरु जीरा थाबे याइ जीरा मरु अमाइना लोइना मक्चे अदुनने मन कोइने युमदोंग खुदिंगी मी थोकपियु जॉब कार्ड किदि लोइ थोइ जॉब कार्ड लाखपिरिबो मीजिंग तो लोइना मक सिदैदा थबक सुबा माई रूम पी जाइजे युमदोंग खुदिंगी पीरगदी मसाना अदुम जॉब कार्ड की पैसा sul फंगजरनी अदि इनकम इंखोंजे की लाख इनकम दुजु मसाइ ओइजरनी डबल इनकम लादि कनानो लाइरा दुजे सी सरकार न सिनमंगमद्रदि कैदरुनी गुड गवर्नेंस ओइदेना अदुने गुड गवर्नेंस ओइबियुसिने खरे खरे चप्पा तमी ततो गुड गवर्नेंस ओइद्रदि सरकार अखोइना भोट थादरुबगी अर्थ लैतेबो नत्रो भाई नतेदा गुड गवर्नेंस ओइबा ngamdre कैदौदिनो अदुनने अखोइना भोट सक्सा हाइजानबा चाकलेम जुरेम थमाइ चाक थमाइ यु थमाइ पैसा तौबिगनु कोई अनकंसियस तुम काबियु हाँ कई कैदौबगिनो करप्शन तौरि कगिनो करप्शन जी कना होदोके करप्शन जी एमएलए न होदोई नत्रा लेपीरिबा एमएलए लेपीरिबा मतिक चादबा हाइदि लारिक पादब मीना कैदौवी नोट तौबनेबा नोट तौब मीदना डॉक्टर ओरदि ऑपरेशन तौरे पुंगनुदा काति गवर्नमेंट अदु तायबा ताद्रो अदुना एमएलए बु हुल्लगा हाइबगी वफम नते प्रजाजु अदगी एमएलए लेपीरिबा खुदिमक सिंजु कोई भाब तामिनरजी मणिपुर चिंजा मिपान तांगने कसु लेते मसिदि मखोइना तांगनगेनि यावना तांगनबनेना अय हाइजनिंगेबा अदुना लाइबा पारमदि पोसलैबा पोतुन हु चेंबा केमिकल ना ओइबा पोसै मयाम पिजरे लैना तना मयाम पे अदुना कोई लायेंगबा मतमदा कोई पैसा मयाम चले अदुना कोई हिंगबा उपाय थि मतमदा लौ योलै चाइ मतमदि युमफम इसु मतमदि कोई रिफ्यूजी ओलहौबा फिल्म लानेबा अदुना कोई ऑर्गेनिक स्टेट ने लौथोगा ऑर्गेनिक फार्मिंग नेचुरल फार्मिंग ट्रिपल कॉपी इंटीग्रेटेड फार्मिंग तौसी ना हाइरिजिबो सी मयाम पुन्ना सपोर्ट तौबियु हाइबो हमजिनेबा कोइना पंजरिसिदि लोइनमक थाबा यारबनेबा हॉर्टिकल्चर की थाबा यामफमदना हॉर्टिकल्चर की एग्रीकल्चर की थाबा यामफमदना एग्रीकल्चर की फॉरेस्टर की थाबा यामफमदना फॉरेस्टर की लोइनमक सा संजिबु से सिदा खारिबा से सिदा कनो तौरिसे सी रानाइ खाजले इना खुमम लागे दो खाजले युम इंगोन द ओइसले लौगदे कनो तौबसु यादि हाय असुम मयाम जे कोइना थिमिनगदबनेबा सुमाइना खाजलगा सन लोइबा याद्रा भाई सिदा सन थाजन याद्रा खुन खुनदुगी को कसु नतेबा सिदा राउंड से थोलगा से फजना तोंगहलगा से चरु पैसन बे मनुंग सिदा याद्रा